Hello, mayam by Amazing Bible Prophecy Minister Taram Noxidi, Nasi Lokatariba topic asidi, Equina Matang Manauna in a Satariba series, Aphaba Pau Carino, Hybdugi, Tankak Amani, Nasi Maruena, Paul Amson Atoppa, Seboxina, Sandolamba Aphaba Pau, Adu Carino, Hybdo Mocoin Iramba City Sing, Maruena Paul na Iramba Epistles Sing, Peter Atoppa Seboxin Iramba, Dugi Matuna, Wahuto in a Equikara. Naina minasi karigumba ngasigi sermon ase an batabo iragati mamangi sermon anitusu hangana yengbio isugi matungna pau karino aduga pakonja pasingi matungna pau karino habtusu yengbio matusu yamna mateng wegani haireba series ngasigi topic ahum ase amata contradiction panate adu makhoi se amatani adubu kamaina makhoina tongan tongan mamongda sandongna takpra habdo madugi maramda ikhoina naina jabane Quena Hena Bapta Ningagidama Quena Samona Sisangjan Ringagi Matambasida Shorta Hijaminasi Sagadale Bay Paiso Yam Tagasare Nasimarina Paul Amsung Atoppa Sebox Nairamba Sitising Aduki Matuina Apawa Paukarino Habdigi Maranda Koikarana Nagadori Masidan Hana Popibu Tawai Sang within Sing Bituna Apawa Pause Patna Kangduna Ikoishu Apawa Pausigi Matuna can be Karapanupan Pi have to Henbu how wouldn't know Pawana Sing View Prabhu Jesu Christa him the Kurum Zari Iko young Manase Han Badaikoi Apawa Pause Karino Habigi Maramda Samlapna 1 Corinthians 15 gi 1 to 4 da Asumna Hai Koi Paminase Adugi sumatakta aigi isnausa aina nakhoida sandolamba aphaba upa gospel haibni gospel nakhoina lokselaba amasung nakhoina maduda lep liba adu aina nakhoida khangal le aina nakhoida sandolamba aphaba pau aduna adu nakhoina sena pairabadi aphaba pau asigi mapana nakhoibu kanbire madu natrabadi nakhoina arembada thazare haibni Masida Pona Corinthian labor Tazaba missing the high say, Carino Itadi Makoibu, Corinthian labor is now sing a sibu, a pobo pow a sigi mapana, Hidepa a pobo pow a dutsena pyraga in Batarabadi, Hidepa a pobo pow a dugimatung in a can be heavenly. Karigumba, Hideba Makoina Tazatrabadi Ado Karigumba Hideba Sinakan Bibangam Drabadi, Makoyi Tazabado, Aremba the Oide heavenly. Isnaw sa Aikoibu papisingbu kanbiba ase aphabo pauni masi aphabo pa makhatani ariba warem na boigera anobo warem na boigera papisingbu ishona kamaina kanbike habase masi aphabo pauneba madugi maramdaneba ikhoina nainarise aduga 3-4 da mu yengse maramdi aina su phanglaba khwaidigi maru oiba adu aina nakhoida pikhare Madudi Sastra gi matung inna Kristana ikoigi pap singi da maksibire mahak pu phumle amasung Sastra gi matung inna humni shuban namita mahin katkare masida hari se karino Bible na Sastra sida palibze aribo warem na ba aduni matam masida anobo warem na ba amate idribne aduna Sastra gi matung na di aribo warem na bagi matung inna Jesu Kristna poe phumme amasung sibadagi hinkale habjineba aduna aphopo abse keno yishna pokpa siba hinkatpa aikoi bumyoibota arang khubam piningai gidamak tawriba thabak ase masi aphobo pawneba aduga amuk yishuna ani shuba laktraga di aikoiju kanbiba phangwaiba aduna ani shuba lakpa habsesu aphobo pawgi saru amaneba isnausa hadiba aphobo paw asina yishna pokpiba sibiba hinkatpa amasung ani shuba lakpa asina aikoibu Aikoigi Papunama Tudagi can be bani, habits and Masina, a pawgi, Paul Sandopa, a pawki, Yumpam never. Aikoya Muyang to call Romans Tamutangelase. Romans Hideba like Asida Paul na a paw, Hibidi Papi Ambabu Kamaina, Jishugi Mapana, Jishugi Toja Mapana can be Brahabugi Madam Daikoemu, Yang Minaseba. Koi Romans 1 gi 14-15 Paminase, Masi English Tazu, Aduga. Manipur dazu animak se irabni ai matam yamna laudana ba andum Manipur da parake Greek sing dasu bar bosa sing dasu ari asiba asingba sing dasu apangba sing dasu aidi laman toli maram aduna aina ngamjaba makhaidi
ꯔꯣꯝꯗ ꯂꯩꯕ ꯅꯈꯣꯏꯗꯁꯨ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯁꯟꯗꯣꯛꯅꯕ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯄꯣꯜꯅ ꯍꯥꯏꯁꯦ ꯒ꯭ꯔꯤꯛ ꯑꯣꯏꯒꯦꯔꯥ ꯖꯤꯍꯨꯗꯤ ꯑꯣꯏꯒꯦꯔꯥ ꯑꯄꯪꯕ ꯑꯁꯤꯡꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯔꯨꯑꯣꯏꯅ ꯔꯣꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯁꯨ ꯄꯣꯜꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯃꯟ ꯇꯣꯜꯂꯤ ꯍꯥꯏꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯑꯐꯕ ꯋꯥꯄꯥꯎꯁꯦ ꯁꯟꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯅꯪ ꯑꯩꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯑꯐꯕ ꯄꯥꯎꯗ ꯁꯟꯗꯣꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯐꯕ ꯄꯥꯎꯗ ꯁꯟꯗꯣꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯁꯔꯃꯣꯟꯁꯦ ꯊꯥꯔꯒ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗ ꯃꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯃꯁꯤꯁꯨ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯗꯨꯅ ꯅꯈꯣꯏꯗꯁꯨ ꯕꯣꯔ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯕꯣꯔ ꯐꯪꯃꯤꯟꯅꯒꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅꯤꯀꯣ ꯑꯗꯨꯒ 16-17 ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯐꯕ ꯄꯥꯎꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯌꯤꯁꯨꯅ ꯄꯣꯛꯑꯦ ꯁꯤꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯌꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛꯇ ꯀꯣꯁ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯊꯥꯖꯔꯒꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯇꯥꯛꯄꯤꯌꯦꯕ ꯃꯗꯨ ꯃꯁꯤꯗ ꯇꯥꯛꯄꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯥꯏ ꯃꯥꯅ ꯁꯤꯗꯀꯣ ꯑꯩꯅ ꯅꯈꯣꯏꯗ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯗꯣ ꯁꯟꯗꯣꯛꯅꯤꯡꯉꯥꯏ ꯊꯧꯔꯥꯡ ꯇꯧꯋꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯉꯥই ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯄꯣꯜꯅ ꯔꯣꯝꯗ ꯂꯩꯕ ꯑꯃꯁꯨꯡ ꯒ꯭ꯔꯤꯛꯁꯤꯡꯗ ꯕꯥꯔꯕꯦꯟꯁꯤꯡꯗ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯅꯤꯡꯉꯥꯏ ꯊꯧꯔꯥꯡ ꯇꯧꯔꯤꯗꯨꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤ ꯌꯦꯡꯁꯤ ꯑꯐꯕ ꯄꯥꯎꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝꯗꯤ ꯍꯥꯏ ꯃꯔꯝꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯄꯥꯎꯒꯤ ꯃꯔꯝꯗ ꯏꯀꯥꯏꯕ ꯂꯩꯖꯗꯦ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯄꯗ ꯄꯣꯜꯅ ꯏꯀꯥꯏꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯂꯩꯇꯤꯅꯣ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯗꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯕ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤ ꯍꯥꯏ ꯃꯁꯤ ꯑꯐꯕ ꯄꯥꯎ ꯑꯁꯤꯗ ꯄꯥꯡꯒꯜ ꯂꯩꯕ ꯀꯔꯝꯕ ꯄꯥꯡꯒꯜ ꯊꯥꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯄꯥꯎ ꯑꯁꯤꯅ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯅꯤꯡꯉꯥꯏꯒꯤ ꯁꯛꯇꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩ ꯍꯥꯏ ꯃꯁꯤ ꯑꯍꯥꯟꯕꯗ ꯖꯤꯍꯨꯗꯤꯁꯤꯡꯗꯅꯤ ꯑꯗꯨꯒ ꯒ꯭ꯔꯤꯛꯁꯤꯡꯗꯁꯨꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗ ꯍꯥꯏꯗꯤ ꯑꯐꯕ ꯄꯥꯎ ꯑꯁꯤꯗ ꯒꯣꯁꯄꯦꯜ ꯑꯁꯤꯗ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯣꯏꯕ ꯏꯁꯣꯔꯒꯤ ꯙꯔꯃ ꯁꯦꯟꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯏꯪꯂꯤꯁꯀꯗꯤ ꯃꯥꯟꯅꯗꯦ ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯙꯔꯃ ꯁꯦꯟꯕ ꯐ꯭ꯔꯣꯝ ꯐꯦꯠ ꯇꯨ ꯐꯦꯠ ꯍꯥꯏꯕꯅꯤ ꯊꯥꯖꯕꯗꯒꯤ ꯊꯥꯖꯕꯗ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯅꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯤꯕ ꯑꯍꯧꯕꯗꯒꯤꯅ ꯑꯔꯣꯏꯕ ꯐꯥꯎꯕ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯑꯥꯔꯊ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯑꯍꯧꯕꯁꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯤ ꯑꯔꯣꯏꯕꯁꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯇꯥꯛꯂꯤꯕꯅꯦꯕ ꯃꯁꯤ ꯏꯈꯤꯕꯒꯨꯝꯕꯅꯤ ꯙꯔꯃ ꯁꯦꯟꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯙꯔꯃ ꯁꯦꯟꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ ꯙꯔꯃ ꯁꯦꯟꯕ ꯍꯥꯏꯕꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯐꯪꯉꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯙꯔꯃ ꯁꯦꯟꯕ ꯄ꯭ꯔꯚꯨꯅ ꯍꯥꯏꯕ ꯏꯟꯕ ꯊꯥꯖꯕ ꯆꯦꯠꯄ ꯃꯤꯁꯤꯡ ꯑꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯃꯁꯤꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯏꯆꯤꯟꯅꯥꯎꯁꯥ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯐꯕ ꯄꯥꯎ ꯑꯁꯤ ꯀꯔꯤꯅꯣ ꯌꯤꯁꯨꯕꯨ ꯊꯥꯖꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯣ ꯃꯈꯣꯏ ꯃꯁꯤ ꯍꯤꯡꯅꯤꯡꯉꯥꯏꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯁꯤꯅ ꯄꯤꯌꯦꯕ ꯊꯥꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯋꯥꯐꯥꯎ ꯑꯗꯨ ꯄꯤꯌꯦꯕ ꯃꯁꯤꯗ ꯑꯐꯕ ꯄꯥꯎꯗ ꯏꯁꯣꯔꯒꯤ ꯙꯔꯃ ꯁꯦꯟꯕꯗ ꯐꯣꯡꯗꯣꯛꯑꯦꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯙꯔꯃ ꯁꯦꯟꯕꯗ ꯐꯣꯡꯉꯦꯕ ꯍꯥꯏꯔꯤꯕ ꯙꯔꯃ ꯁꯦꯟꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯒꯣꯁꯄꯦꯜ ꯍꯥꯏꯔꯒ ꯁꯛꯇꯤ ꯂꯩꯇꯕ ꯑꯣꯏꯅ ꯇꯧꯔꯦ ꯒꯣꯁꯄꯦꯜ ꯑꯁꯤꯅ ꯁꯛꯇꯤ ꯄꯤ ꯐꯠꯇꯕ ꯃꯤꯁꯤꯡ ꯍꯨꯔꯥꯜꯂꯝꯕ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯔꯝꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯣ ꯖꯤꯁꯨꯕꯨ ꯊꯥꯖꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯑꯐꯕ ꯙꯔꯃ ꯁꯦꯟꯕ ꯃꯤ ꯑꯃ ꯍꯤꯡꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯑꯐꯕ ꯄꯥꯎꯗ ꯌꯥꯎꯏ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯍꯥꯏꯌꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕꯗꯒꯤ ꯊꯥꯖꯕ ꯏꯪꯂꯤꯁꯇ ꯍꯜꯂꯤꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯩ ꯃꯁꯤꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯈ꯭ꯔꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯀꯟꯕꯤꯕꯅꯤ ꯁꯨꯃꯟꯕꯤꯕ ꯀꯟꯕꯤꯕ ꯄꯥꯀꯣꯛꯄꯤꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯦꯕ ꯑꯗꯨꯒ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨꯅ ꯊꯥꯖꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯦ ꯄ꯭ꯔꯚꯨꯅ ꯍꯥꯏꯕ ꯏꯜꯂꯦ ꯍꯥꯏꯔꯤꯕ ꯊꯥꯖꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯍꯥꯏꯕ ꯏꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯉꯤ ꯍꯥꯏꯕꯗꯨꯅ ꯑꯔꯣꯏꯕꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯚꯨꯗ ꯆꯦꯟꯅ ꯊꯥꯖꯔꯒ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯗꯨꯅ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯇꯥꯛꯑꯦꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯚꯔꯁ 19ꯁꯦ ꯑꯃꯨꯛ ꯐꯣꯡꯗꯣꯛꯑꯦ ꯄꯥꯃꯤꯟꯅꯁꯦ ꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯦꯡꯁꯤꯀꯣ ꯃꯁꯤꯗ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯑꯗꯨꯅ
ꯑꯆꯨꯝꯕ ꯑꯗꯨ ꯊꯤꯡꯕ ꯏꯁꯣꯔ ꯅꯤꯡꯗꯕ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯗꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯏꯁꯣꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯑꯗꯨ ꯁꯔꯒꯗꯒꯤ ꯐꯣꯡꯗꯣꯛꯂꯦ ꯍꯥꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯦꯕ ꯃꯁꯤꯀꯣ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯊꯥꯖꯕ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯞ ꯇꯧꯕ ꯃꯤꯁꯤꯡ ꯍꯥꯏꯕꯁꯦ ꯁꯤꯗ ꯙꯔꯃ ꯆꯦꯟꯗꯕ ꯍꯥꯏꯕꯗꯤ ꯄꯥꯞ ꯇꯧꯕ ꯑꯗꯨꯒ ꯏꯁꯣꯔ ꯅꯤꯡꯗꯕ all ungodliness ꯍꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯏꯁꯣꯔ ꯅꯤꯡꯗꯕ ꯍꯥꯏ ungodliness ꯍꯥꯏꯗꯤ ꯁꯦꯡꯗꯕ ꯄꯥꯞ ꯇꯧꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯒ ꯙꯔꯃ ꯆꯦꯟꯗꯕꯗ ꯑꯆꯨꯝꯕ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕꯗꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯍꯩꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯄꯥꯄꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯑꯐꯕ ꯄꯥꯎ ꯑꯁꯤꯅ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯐꯕ ꯄꯥꯎ ꯑꯁꯤꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯄꯥꯞꯀꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯔꯒꯗꯤ ꯏꯁꯣꯔꯅ ꯀꯟꯕꯤꯔꯣꯏ ꯑꯩꯈꯣꯏ ꯔꯣꯃꯥꯟꯁ 1ꯒꯤ 28ꯗꯒꯤꯅ 32ꯗ ꯅꯈꯣꯏꯅ ꯄꯥꯔꯗꯤ ꯅꯈꯣꯏꯅ ꯈꯪꯒꯅꯤꯀꯣ ꯃꯁꯤꯗ ꯑꯩ ꯁꯝꯅ ꯄꯥꯖꯔꯛꯀꯦ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯄꯥꯄꯤ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯃꯈꯣꯏꯁꯦ ꯁꯤꯒꯅꯤ ꯅꯣꯔꯣꯛꯀꯤ ꯃꯩꯅ ꯆꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯅ ꯏꯁꯣꯔꯕꯨ ꯌꯥꯅꯤꯡꯗꯕ ꯃꯔꯝꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯇꯧꯅꯕ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯐꯠꯇꯕ ꯄꯨꯛꯅꯤꯡ ꯄꯤꯕꯤꯔꯦ ꯙꯔꯃ ꯆꯦꯟꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯕ ꯐꯠꯇꯕ ꯀꯔꯥꯝꯕ ꯑꯣꯛꯇꯕ ꯀꯂꯛꯄ ꯃꯤꯍꯥꯠꯄ ꯌꯩꯅ ꯁꯨꯅꯕ ꯂꯧꯅꯝꯕ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯐꯠꯇꯕ ꯋꯥꯔꯦꯝ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯁꯥꯕꯨ ꯊꯟꯍꯜꯂꯝꯃꯤ ꯃꯈꯣꯏ ꯃꯤꯊꯤꯡꯒꯥꯏꯁꯤꯡ ꯏꯁꯣꯔꯕꯨ ꯌꯦꯡꯊꯤꯕꯁꯤꯡ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯁꯤꯡ ꯃꯉꯛꯀꯟꯕꯁꯤꯡ ꯅꯥꯄꯟ ꯇꯧꯕꯁꯤꯡ ꯐꯠꯇꯕ ꯊꯕꯛ ꯍꯧꯗꯣꯛꯄꯁꯤꯡ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕꯁꯤꯡ ꯋꯥꯈꯜ ꯂꯩꯇꯕꯁꯤꯡ ꯋꯥꯔꯦꯞꯅꯕ ꯉꯥꯛꯇꯕꯁꯤꯡ ꯅꯨꯡꯁꯤ ꯍꯩꯇꯕꯁꯤꯡ ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯕꯁꯤꯡ ꯑꯃꯁꯨꯡ ꯆꯥꯟꯕꯤ ꯍꯩꯇꯕꯁꯤꯡꯅꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤꯡꯅ ꯁꯤꯕ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨ ꯃꯈꯣꯏꯗ ꯈꯪꯍꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯍꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯀꯗꯤ ꯈꯔ ꯆꯦꯟꯅꯩ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯃꯁꯤꯗ ꯄꯟꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯄꯥꯞ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯄꯥꯞꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯁꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯗꯤ ꯅꯣꯔꯣꯛ ꯆꯠꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯕꯗ ꯄꯥꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯇꯧꯅꯤꯡꯕ ꯄꯥꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯕꯨꯁꯨ ꯏꯁꯣꯔꯅ ꯗꯟꯗꯤ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯏꯁꯣꯔꯒꯤ ꯋꯥꯌꯦꯜ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯏ ꯅꯣꯔꯣꯛ ꯆꯠꯄꯗ ꯃꯇꯤꯛ ꯆꯥꯏꯅ ꯏꯁꯅꯥꯎꯁꯥ ꯑꯗꯨꯅ ꯃꯁꯤꯗ ꯆꯦꯞꯇꯔ 1 ꯔꯣꯃꯥꯟꯁ 1ꯒꯤ ꯃꯇꯨꯡꯏꯟꯅ ꯄꯣꯜꯅ ꯇꯥꯛꯄꯤꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯁꯛꯇꯤꯅꯤ ꯍꯥꯏꯕꯅꯤ ꯊꯥꯖꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯣꯏꯅ ꯀꯟꯕꯤꯔꯣꯏ ꯑꯐꯕ ꯐꯥꯎꯅ ꯀꯟꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯍꯥꯏꯕ ꯏꯟꯕ ꯄꯨꯟꯁꯤꯗꯣ ꯍꯤꯡꯂꯛꯀꯅꯤ ꯑꯗꯨꯅ ꯄꯥꯄꯤ ꯍꯧꯖꯤꯛ ꯌꯤꯁꯨꯅ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯀꯟꯕꯤꯒꯅꯤ ꯍꯥꯏꯅ ꯃꯁꯤꯗ ꯏꯗꯦ ꯑꯩꯈꯣꯏ ꯌꯦꯡꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯐꯝꯁꯦ ꯑꯩꯈꯣꯏ ꯌꯦꯡꯖꯩ ꯔꯣꯃꯥꯟꯁ 3ꯒꯤ 20 ꯑꯗꯨꯒ ꯚꯔꯁ 28ꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯁꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯀꯣꯠ ꯇꯧꯏ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤꯀꯣ ꯃꯁꯤꯒꯤ ꯑꯆꯨꯝꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯌꯦꯜ ꯗꯥꯊꯪ ꯉꯥꯛꯄꯒꯤ ꯃꯄꯥꯅ ꯀꯅꯥꯕꯨꯁꯨ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗ ꯆꯨꯝꯍꯟꯕꯤꯔꯣꯏ ꯃꯔꯝꯗꯤ ꯋꯥꯌꯦꯜ ꯗꯥꯊꯪꯒꯤ ꯃꯄꯥꯅ ꯄꯥꯞ ꯈꯪꯂꯛꯏ 19ꯗ ꯃꯔꯝꯗꯤ ꯃꯤꯗꯤ ꯋꯥꯌꯦꯜ ꯗꯥꯊꯪꯒꯤ ꯊꯕꯛ ꯌꯥꯎꯗꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯆꯨꯝꯍꯟꯕꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯗ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯔꯣꯃꯥꯟꯁꯤꯡ ꯑꯗꯨꯒ ꯖꯤꯍꯨꯗꯤꯁꯤꯡꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯋꯥꯌꯦꯜ ꯗꯥꯊꯪ ꯉꯥꯛꯄ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣꯁꯤꯡ ꯉꯥꯛꯄ ꯎꯟ ꯀꯛꯄ ꯊꯕꯛꯁꯤꯡ ꯇꯧꯕ ꯁꯥ ꯀꯠꯄꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯁꯤꯅ ꯃꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯉꯦ ꯍꯥꯏꯅ ꯈꯜꯂꯝꯃꯦꯕ ꯌꯤꯁꯨ ꯊꯥꯖꯗꯅ ꯑꯗꯨ ꯄꯣꯜꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯧꯔꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯗꯤ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯉꯣꯏ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯅ ꯑꯩꯈꯣꯏꯅ 10 ꯀꯃꯥꯟꯃꯦꯟ ꯉꯥꯛꯑꯦ ꯍꯥꯏꯅ ꯈꯟꯖꯔꯕ ꯑꯗꯨ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯟꯕꯤꯕꯅꯦꯕ ꯋꯥꯌꯦꯜ ꯗꯥꯊꯪ 10ꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦꯕ ꯃꯁꯤꯅꯤ ꯄꯣꯜꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯌꯨꯝꯐꯝꯗꯤ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅ ꯁꯤꯗ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯂꯣ ꯉꯥꯛꯄꯅ ꯋꯥꯌꯦꯜ ꯗꯥꯊꯪ ꯉꯥꯛꯄꯅ 10 ꯀꯃꯥꯟꯃꯦꯟ ꯉꯥꯛꯄꯅ ꯁꯦꯔꯦꯃꯣꯅꯤꯌꯦꯜ ꯂꯣ ꯉꯥꯛꯄꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯅꯠꯇꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯅ ꯊꯥꯖꯕꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁꯁꯦ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯤꯁꯤꯡꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯊꯪ 10 ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯖꯤꯁꯨꯗ ꯊꯥꯖꯔꯒ ꯑꯩꯈꯣꯏ ꯀꯟꯕꯤꯈ꯭ꯔꯦ ꯃꯁꯤꯗ ꯌꯥꯊꯪ ꯉꯥꯛꯄ ꯌꯥꯎꯗꯅ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯊꯪ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯃꯗꯨꯁꯨ ꯑꯔꯥꯟꯕꯅꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯕꯥꯏꯕꯜꯅ ꯀꯔꯤ ꯇꯥꯛꯄꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯌꯨꯝꯐꯝꯗꯣ ꯃꯁꯤꯅꯤ ꯍꯥꯏꯕꯅꯤ ꯒꯂꯦꯁꯤꯌꯟꯁ 2ꯒꯤ 16ꯗꯁꯨ ꯆꯞ ꯃꯥꯟꯅꯩ ꯒꯂꯦꯁꯤꯌꯟꯁ 3ꯒꯤ 11ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ
2ꯒꯤ 16 ꯗꯁꯨ ꯍꯥꯏꯖꯦ ꯑꯩꯈꯣꯏꯖꯦ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤꯕꯅꯤ ꯆꯨꯝꯍꯟꯕꯤꯕ ꯍꯥꯏꯗꯤ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯗꯣ ꯀꯣꯛꯄꯤꯕꯅꯤ ꯊꯕꯛꯀꯤ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯅ ꯃꯤ ꯀꯅꯥꯝꯇꯕꯨ ꯆꯨꯝꯍꯟꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯉꯝꯂꯝꯂꯒꯗꯤ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯝꯃꯣꯏ ꯁꯤꯅꯥꯎꯁꯦ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯃꯄꯥꯟꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯅꯠꯇꯦꯕ ꯃꯔꯝꯗꯤ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯅꯦꯕ ꯃꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯣꯜꯅ ꯍꯥꯏꯅꯤꯡꯂꯤꯕ ꯃꯔꯨꯑꯣꯏꯕ ꯍꯥꯏꯅꯤꯡꯂꯤꯕ ꯃꯁꯤꯅ ꯒꯂꯦꯁꯤꯌꯟꯁ 3:11ꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯔꯣꯏꯕꯗ ꯍꯥꯏꯌꯦ ꯗ ꯖꯁ ꯁꯦꯜ ꯂꯤꯚ ꯕꯥꯏ ꯐꯦꯠ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯤꯗ ꯍꯥꯏꯕꯁꯦ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯃꯤ ꯀꯅꯥ ꯑꯃꯐꯥꯎ ꯆꯨꯝꯍꯟꯕꯤꯔꯣꯏ ꯁꯥꯈꯤ ꯑꯁꯨꯝꯅ ꯂꯩ ꯊꯥꯖꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯍꯟꯒꯅꯤ ꯍꯥꯏ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯕ ꯌꯥꯏ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯙꯔꯃ ꯆꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄꯗꯨ ꯙꯔꯃ ꯆꯦꯟꯕ ꯀꯧꯏ ꯁꯤꯅꯥꯎꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕꯗꯣ ꯋꯥꯌꯦꯟ ꯌꯥꯊꯪ ꯉꯥꯛꯄꯗꯣ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯑꯃꯨꯛ ꯉꯝꯍꯜꯂꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯉꯝꯍꯟꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯃꯨꯛ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣ ꯉꯥꯛꯄ ꯍꯥꯟꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯊꯥꯖꯕꯁꯦ ꯍꯥꯟꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯤꯗ ꯈꯟꯖꯦꯕ ꯄꯣꯜꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯤ ꯃꯄꯥꯟꯅ ꯐꯪꯕꯅꯣ ꯍꯥꯏꯕꯗ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯕ ꯄꯥꯄꯤ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛꯇꯣ ꯃꯍꯥꯛꯅ ꯄꯨꯕꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯆꯨꯝꯍꯟꯕꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯅꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯌꯨꯝꯐꯝꯗꯤ ꯄ꯭ꯔꯚꯨ ꯌꯦꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄ ꯁꯤꯕ ꯍꯤꯡꯒꯠꯄ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯋꯥꯐꯥꯎ ꯂꯩꯇꯦ ꯃꯥꯅ ꯄꯣꯛꯂꯝꯗ꯭ꯔꯕ ꯁꯤꯔꯝꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯊꯪ ꯉꯥꯏ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯐꯅ ꯑꯐꯕ ꯇꯧꯔꯣꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯔꯥꯟ ꯈꯨꯕꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯕ ꯂꯩꯇꯦꯕ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤꯀꯣ ꯑꯩꯈꯣꯏ ꯃꯈꯥ ꯈꯤꯇꯪꯒ ꯆꯠꯊꯈꯤꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ Ephesians 2ꯒꯤ 8, 9, 10ꯁꯦ ꯄꯥꯃꯤꯟꯅꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯂꯥꯟꯅ ꯁꯤꯟꯅꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯟꯇꯦꯛꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯩꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯔꯥꯟ ꯈꯨꯕꯝꯁꯦ ꯀꯃꯥꯏꯅ ꯊꯛꯄꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯒꯅꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯗ ꯍꯥꯏ ꯃꯔꯝꯗꯤ ꯊꯧꯖꯥꯟꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯦ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯁꯦ ꯊꯧꯖꯥꯟꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯅꯥꯗ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯟꯕꯤꯔꯦ ꯃꯁꯤ ꯅꯈꯣꯏꯗꯒꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯤ ꯀꯔꯤꯒꯤ ꯃꯄꯥꯟꯅ ꯄꯤꯕ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯟꯅ ꯄꯤꯕꯅꯤ ꯍꯥꯏꯕꯅꯤ ꯃꯤ ꯀꯅꯥꯝꯇꯅ ꯆꯥꯎꯊꯣꯛꯇꯅꯕ ꯊꯕꯛꯇꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯊꯕꯛꯇꯒꯤ ꯍꯥꯏꯕꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪ 10 ꯀꯃꯥꯟꯃꯦꯟ ꯉꯥꯛꯄꯒꯤ ꯃꯄꯥꯟꯅ ꯑꯗꯩ ꯖꯤꯍꯨꯗꯤꯁꯤꯡꯅ ꯈꯟꯖꯕꯗꯤ ꯃꯈꯣꯏꯅ ꯁꯔꯀꯝꯁꯥꯏꯖ ꯇꯧꯔꯒ 10 ꯀꯃꯥꯟꯃꯦꯟ ꯉꯥꯛꯑꯒ ꯁꯦꯔꯣꯃꯣꯅꯤꯌꯦꯜ ꯂꯣꯠꯁꯤꯡ ꯉꯥꯛꯑꯒ ꯐꯦꯁꯇꯤꯚꯦꯜꯁꯤꯡ ꯉꯥꯛꯑꯒ ꯃꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯦꯅ ꯈꯟꯖꯩ ꯃꯈꯣꯏꯅ ꯖꯤꯁꯨꯕꯨꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯗꯨꯅ ꯃꯈꯣꯏ ꯇꯨꯝꯅ ꯃꯥꯡꯉꯤꯕꯗꯣ ꯃꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯩꯈꯣꯏꯅ ꯇꯥꯟꯖꯕ ꯉꯝꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯒ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯨꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯃꯗꯨꯗꯤ ꯅꯠꯇꯦ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯍꯥꯏꯕꯅꯤ 9ꯗ ꯂꯣꯏꯈ꯭ꯔꯦ ꯃꯤꯅ ꯁꯤ ꯂꯣꯏ 10ꯁꯤꯗꯤ ꯁꯨꯡꯄꯥ ꯄꯥꯗꯦ ꯑꯗꯨ ꯖꯤꯁꯨꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯁꯨꯡꯄꯥ ꯄꯥꯗꯦꯕ ꯑꯩꯈꯣই ꯖꯤꯁꯨꯗ ꯊꯥꯖꯈ꯭ꯔꯦ ꯊꯥꯖꯔꯒ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜ ꯂꯧꯔꯦ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯖꯤꯁꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯕ꯭ꯔꯕ ꯃꯗꯨꯗ ꯂꯣꯏꯗꯦꯀꯣ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡꯗꯨꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯦ ꯚꯔꯁ 10ꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯄꯥꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯍꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯄꯥꯟꯅ ꯆꯥꯎꯊꯣꯛꯇꯅꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕꯤꯈ꯭ꯔꯕ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯅꯅꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯦꯝꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯈꯨꯠꯐꯝ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕꯅꯦꯕ ꯈꯨꯠꯐꯝ ꯑꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯏꯁꯣꯔꯅ ꯍꯥꯟꯅꯗꯒꯤ ꯊꯧꯔꯥꯡ ꯇꯧꯕꯁꯦ ꯄꯥꯄꯤ ꯑꯩꯈꯣꯏꯁꯦ ꯃꯍꯥꯛꯀꯤ ꯑꯐꯕ ꯊꯕꯛ ꯑꯗꯣ ꯇꯧꯅꯤꯡꯉꯥꯏꯒꯤ ꯏꯁꯣꯔꯅ ꯊꯧꯔꯥꯡ ꯇꯧꯔꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯌꯤꯁꯨꯗ ꯊꯥꯖꯔꯒ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯊꯧꯖꯥꯜꯒꯤ ꯃꯄꯥꯟꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯕꯗꯤ ꯄꯥꯄꯤ ꯑꯩꯈꯣꯏ ꯍꯨꯔꯥꯜꯂꯝꯕ ꯃꯤ ꯍꯥꯜꯂꯝꯕ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯔꯝꯕ ꯑꯩꯈꯣꯏꯁꯦ ꯌꯤꯁꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯟꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯊꯕꯛꯁꯤꯡ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕ ꯃꯤ ꯍꯥꯜꯂꯝꯕ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯊꯕꯛ ꯇꯧꯔꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯦꯡꯊꯤꯕ ꯌꯥꯊꯪ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏ ꯍꯟꯖꯤꯟꯗꯨꯅ ꯇꯧꯈꯤꯗ꯭ꯔꯕ ꯇꯧꯔꯣꯏꯕ ꯌꯤꯁꯨꯗ
थाजाबगी मपाना कनबिख्रब मिसिंग अदो मधु अमुक हाना महाना ईश्वर खंगदिंग द तौरम फत्तबसिंग अदो तौबिरोयबा कोई प्रभु द थाजखरायगा हाना गी फत्तबसिंग अदो कोई तौबिरबा कोई कनबिद्री इस्नाउसा मधु मसिदा हाइबनेबा ईश्वरना कोइना थाजबगी मपाना थौजाना कनबिख्रब मिसिंग असे अफब थबक तौनिंगागी कोई ईश्वरना कोइद सेंबिख्रबनी आइना मसिदा मयक सेंगना हाइरेबा इस्नाउसा अदुना बाइबल ना हाइरेबसे अखोइगी अरांग खुबमदि कैदोबा जिसुदा थाजबगी मपाना थौजाना कनबिबनी जिसुदा थाजबगी मपाना थौजाना कनबिख्रब मिसिंग असिना मखोइगी लेमहौरिबा पुंसिदा थाजबगी मपाना पापकी थबकसिंग दो थादोगा अफब थबकसिंग अदो तौगनी हाइबनी अखोइ अमु येंगमिनसेको खैतंगा सथगिसे अफब थबकसिंग असे करिनो हाइबसिगी मरमदा अखोइ अमु खैतंग येंगमिनसे अखोइना मसिदा टाइटस की 2 गी 11 to 14 दाय खरा थुना पामिनसेको मरमदी अरान खुबम पिबिबा ईश्वरगी थौजाना दो मी पुनमक्ता फोंदोकपिरे ईश्वरनिंगदा बमसुंग टाइम पामगी अपामबसिंग अदु याददना पुंनिंग फाजन्ना धर्मचेना अमसुंग ईश्वरनिंगना हौजिकी मतम असिदा अखोइना पानबा मदुना अखोइबु तंबी हाइबनी अरांग खुबम पिबिख्रब थौजाना सिना अखोइबु करी तंबी अखोइजे ताइंग पामगी हक्सांगी अनिंगबा पामगी मतुंगना हिंगददुना धर्मचेना अखोइना ताइंग पान असिदा इंगना सिंगना अदुना इंग तपमी अमो होइनबा ओइना हिंगनबा ईश्वरना अखोइदा पिबियबा धर्मचेना हाइबसे पाप तौदना हिंगनबनी ईश्वरगी थौजाना अखोइना पिबिरिजे थौजाना कंबिख्रब मिपुं खुदिंगमसे पाप तौदना धर्मचेना हिंगनबा पिबिबने हाइ याइफग्रब आसा असौब ईश्वर अमसुंग अखोइगी कनबीबा मपु जिसु ख्रिस्टना मतिक मंगाना लाकपा अदु ngaijerinida मान अखोइबु आइन थौसादबा इनिक्विटी हैबने आइन थौसादबा पाप तौबा हैबने थबक पुनमक्तगी हंदोकपिनबा अफब थबकसिंग द थवाय यावबा अमसुंग मसामकी मीबु मसागी दमक सेंदोकपिनबा माकु अखोइगी दमक पिथोकपिरे यीशुना क्रॉस सिबिबजे अखोइजे पाप खोदेमा अदुदगी कोइना तरोमा पापसिंग अदुदगी अखोइबु कनबिनबा अमसुंग कैदौबा अफब थबकसिंग तौनिंगाने अफब थबक तौबा हैबसे करिनो हैबसे याथंगाकपजे अफब थबक तौबने मसे खोइना मसिगी मतुंगना अफब ईश्वरना हाइबे इनबा पाप तौदना हिंगबसे अफब थबक तौबनी हाइना मसिदा है अमु हेब्रू 13 गे 2021 दा हाइसे मसिदा अमु हाइ अमुको मसिदा verse 29 ने ईश्वरगी इंथबा असिना आई 20 जेदे पारा रोइगेको ईश्वरगी इंथबा असिना करी तौबा ngambra हाइबजे अखोइ मु येंगे 21 दा पामिनसे इंग्लिश दा नखोइ मन येंबिरो आई मतम याम लेतरे अदुना महाकी निंगबा तौनबा अफब थबक खुदिंगदा नखोइबु मपुंग फाबा ओहन बिसनु हाइमने ईश्वरगी इंथबा असिना अखोइजे अफब थबक तौनिंगाई मपुंग फाले हाइमने येशू ख्रिस्टगी मपाना महाकी मांगदा अपेनबा ओइबा अदु नखोइगी नुंगदा तौबी मंगोंदा मतम पुनमक ओइना थागत ओइसनु हाइमने अदुना येशूना कनबिख्रब मिसिंग थाजबे मपाना थौजाना येशूना कनबिख्रब मिसिंग अदुना अफब थबक तौगने अफब मपुंग थबकसिंग असे मपुंग फाना तौहली हाइबजे येशूना अखोइबु पापतगी अखोइबु कनबिख्रे अरांखुबम पिबिख्रे अरांखुबम पिबा मिसिंग अदुना अफब थबक तौई अफब थबक तौबदो करिनो हाइबजे मसिदा हाइरेबा अदुगा मु अफब थबक तौबजे हिब्रू 10 गी 24 गी मतुंगना अदुगा नुंसीबा अमसुंग अफब थबकता अखोइना अमागा थौगनबा वखल तौसी हाइमने अफब थबक तौबा हाइबजे नुंसीबा हाइबजे अखोइ अमागा नुंसिनबसे मसिदि हेना अपकरी अफब थबक लेगे नुंसीबा हाइबा सिदि हेना अफब थबक तौबा करी ईश्वरबु नुंसीबा अखोइ करोल काबु नुंसीबा जे अफब थबक तौबनेबा मसिगे आथदि याथंग ngakpani हाइबसनेबा अदुगा अहम सुबदा दरकार लेबा मिसिंगबु मतेंग पांगबजे 1 Timothy 6 के 17 18 गी मतुंगना को अखोइना अखोइ इनाकुनबा मिसिंग ना अखोइना लन मरांग काइना लेबा मिसिंगना अवातपा चानिंगाइ थंगाइ लेतबा मिसिंग गी अदुगुम दरकार लेबा मिसिंग दा मतेंग पांगबसे मसि अफब थबक तौबने सिनावसा लेतला अखोइ करोल काइदा लेबा मिसिंग दा अवाना ताबा मिसिंग मतेंग पांगबजे मसि अफब थबक तौबने यीशुना कनबिख्रबा थाजबे पाना कनबिख्रबा मिसिंगना हाइरिबा करोल काइदा लेबा अवाना ताराबा मिसिंग दा मतेंग पांगने मदु पांगद्रबा कनबिद्रबा मिसिंग मदु अखोइना काउगुम सिको अदुगा कनबिख्रबा मिसिंग असिना असेंगबा पुनसेमा हिंगनी है टाइटस 3 गे आइदा अखोइ यंगनसे हाइरिबा वासिंग असि थाजबा याबनी ईश्वरबु थाजबसिंगना अफब थबक तौबदा मखोइ मसाबु सेक्सनना कथोकनबा नखोइना वारमसिंग असि कन्ना
haidokpa ina pamani waramsing asi migidam aphaba amsung kanabani habni mase Yesu da thajakraba mising asina section na aphaba thabasing ado tawningai pon haiba aikoi Yesu na kanbikraba Yesu na thajaga kanbikraba aikoi na aphaba thabak tawgane haidi leita lairabada mateng pangba nungsi haiba thaujan haiba isogi waina thangsing ngakpa hairiba sing ase aikoi na tawgane ba aduga mu Matthew 5:16 da zo haije matosna misna nakhoigi aphaba thabak adu uduna sargada leiba nakhoigi napabu thaganaba nakhoigi mangan adu misingi mamangda ngalalu haibne Christiansina aphaba thabak tawgani hai riba aphaba thabak tawsina erang khubum phangngai ni haiba nate Yesu na kanbi khraba mising asina aphaba samaj gi kanaba kairu lekaida adegi hana huralambo arju thabak phattaba sin thiba nganamba hairiba mayam do loina thadokane papi thabak sing ado thadokane aphaba thabak tawgani aphaba thabak to tawrakanda masidi Yesu ga loina ba mising haibdo ugane Antioch ta leiba misina aikoi je Christian haiba ming kauri se kaino di sabok sina Yesu ga lamchat manan satpa uba matamda hairiba Antioch ta leiba misina mokoi ne Yesu na tawgi ba thabak aphaba thabak mayam do rakana mokoi sabok sina tawbu do rakana mokoi ju Yesu na tawbugum na mokoi ju tawre adudi mokoi Christian haina mingdo adamaina thon kibane isnaw khoi kawgum siko aduga mu James 2 gi 17 da thajaba thabak yaudrakadi asibane Yesu na kanbi khraba thajabagi mapana thaujana kanbi khraba mising aduna makoi gi punsida aphaba thabaksing tawraktraba hana taromba phattaba thabaksing adu thadoktraba mi hatpa mitumiyola na ba ima ipana haibe indaba kalakpa mi hoba yengthiba leiriba mayam do lai motila namba leiramba mayam do thadoktraba ekoi kanbidre ekoi asibada leiri hamni adu 1 John 2 5 ki 2 3 dai che masigi mapana ekoi na khangi madudi aikoi isnaw singbu nungsiba matamda aikoi ne isobu nungsiba matamda aikoi na maki yathang sing asinga i hamni so aduga 3 da maramdi maki yathang sing ngakpa se isobu nungsibani maki yathang sing se arumba nate yathang ngakpa se arumba nate hamni tian kamami ngakpa se arumba nate isnaw sa aduna ina sida ngasi go ina sida loisala che aikoi na tamkhraba apawa pa asigi matung na dikarino haibda Paul na takpiriba basic se aikoi mipung khudimakse thajabagi mapana Prabhu Jesu Christ ngona thajabagi mapana kanbibani wainda thanghakpagi mapana kanbiba nate haibsine aikoi khudimakse Ephesians 2 ki 8-9 ki matungina thajabagi mapana thaujana aikoi khudimakse kanbi khrabani koina wainda thanghakpagi mapana aikoina aphaba thabak tawbagi mapana kanbiba nate haibda haib adubu Romans 1 ki 16-17 matuna isogi aphaba pawje sakti ni karamba thajaba mipung khudimda sakti ne hairiba sakti isna hana phattaba toromba ekone iso khangding da toromba laimuti lalamba phattaba toromba paaki thaba khudimba to madudagi masina kanbiba ngami habne aduga amuk ani suba sarukta hairiba skeno thajabing mapana thaujana kanbi kharba mising asina makhoigi punsida ishorna Jisuna makhoigi punsida leiduna thajaba dugi mapana asetpa thajaba dugi mapana makhoigi punsida aphaba thabaksing adu loina tawrakane aphaba thabak tawrokpu ishorgi mapana ni aikoi bu kanbibasu ishorgi mapana ni habise koi kaumina seba masi matang khoding ta saminagane ba hairiba ani se saminatragadi aikoida arang khobam ado leite hamne aduna aikoina Thajakraba misingna haibe ilakwa yathangalakpaje kaino masi thajaba gi mahi neba aikone isoda chena thajakraba kanbikraba do madugi mahi oina khoi torokpaneba masi indrabauji ayama misingna habse aikoi thajaba gi mapana loire Prabhu Jisuna cross ta aikoina tawgada khunungda tawbi khare aduna aikoi hoji longa padarka leitare na adudi Jisuna aikoi bukan bikradi aikoi hoji huran ba mi koina mitumya lana ba imai pan haibe indaba lai moti lapa ya deko snaw sa lat muti lalam ba khoi ji subu nu da thaja bing pan khoi bu kan bikre mana kan bikra matung ni jisna khoi thamoi da leibigini leibiraba matung da ma ki tawja pan khoi je pura lam cha cha tong to khani anob khusema moigini haide ba ji su da thaja bing pa na khoi je ya thanga pa aphaba thabak sing ado khoi gi punsida amatha chithadana
ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯕꯦꯁꯤꯛꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯥꯝꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯒꯗꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯊꯪꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯃꯨꯛ ꯅꯩꯅꯃꯤꯟꯅꯁꯤ ꯃꯁꯤꯒꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯁꯔꯃꯣꯟ ꯑꯁꯤꯅ ꯅꯈꯣꯏꯗ ꯕꯣꯔ ꯄꯤꯌꯦꯅ ꯈꯜꯂꯒꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯌꯥꯝ ꯊꯥꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯐꯕ ꯄꯥꯎ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯅꯩꯅꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯟꯗꯨꯅ ꯐꯖꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯀꯟꯕꯤꯕ ꯃꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ